Image Powder Yang Simbu Han Bada Utam Kumar Noran Tramnok Several in the Kurumjari. Lodena, Nasi Maroba Pau Pijari. Raz Medicity Gitate Super Foundation, Degamari Denana, Hapta Amasatagadaba, pre OPD camp Nasidagi Hokre. Dem University Game Hero Singha Satkarga was asking the Gimarata to the Yadam Kurtuna, Bakul like the Bapangu Haibagi, demand of the Kursakre. Nini Chatagadawa Dynamics of Academic Research in Northeast India, a multidisciplinary approach cyber hidamda seminar Nasidi Hodokre Lunana. How we mobile Higat Pabu Yaring the Ponokuna, opposition singer, cycle Tolaga, Madhya Pradesh Assembly Complex, Thomson Craig. Hauzik Mapu Pau, Lobby the Sea. Raz Medicity Linkatuna Miam, the Sahitra Trade, Healthcare, Pangalakba, Mapung Park Bamade, Hospital Sigi. Foundation Dega Mari Lenana, Hapta Masubna Satagadaba, pre OPD camp Nasidagi Hodokre. Nasidagi Hodokriba camp Asida, General Medicine, General Surgery, Surgical Oncology, ENT, Amadi, Ops, and Gainigi Lying Sing, Consinduna, Basigi Mari Lenaba, Lina Sing, Lying Key. Nasi Ahunamita, Patient Samagatarum, na Lemna OPD service Pangan Key. Campusigi Manu Tang Kungamanga, the Hospital Sigi Foundation, the Laibana, Madam Orega, OPD service Amadi, OT case local Hari. Drama to Suba, Manipur Bidhan Savagi trying to Suba budget Pungi Arabian King as CIU, the opposition Singi MLA Alfred Kangamna Hangi Pahumda, Home Supuri Basibistan High Cray. Bharat Sarkar Musung NSCNIMG Indonaga Santigiwarida Manipura ceasefire Sadopalate. Minister Makata Duna Isusi Yamna burning oiba ama Manipur state ki oili Isusi Awang Nopok state sing the Sunni Isusi Manipur Miamna Yanaba Amada solution proper partnery listening is Subna Amagi Zun Tara Nipanda Indonaga Santigiwarida without territorial limit Haiba Wahi Ahumda Mishimina Tokivanatana Mal Sankaya Mahan Kray Adu Hojikti civil society singa unaduna Wari Watai Shana Naxinarakle Razaya Pamada Palivalenga Asina Togani, Santiwari say, amicable solution ama porpa yam the Pamari Basi Puna, Himinaba Pami, Masigi Matanga, Lenga the Tabakore, Highness Ministrana, Sabada Pondo Pagalona, Hojikti Amagama Nuxistan, Himinaba Haure, Hike. Wahanga Sivu Sawaladuna, Alfredna, Indonaga, Santiwari Sida State Engasu, amicable solution for Navahonabu, Hike. Nasi Russian Kraba Manipur Legislative Assembly Aroiva Session da Assembly Constituency MLA Mangam Rameshona Mahaki Constituency Asigi Manung Lariba Tap Water Takpa Pangriba Miam Gidamak Ministry of Urban Development Gi Makada Anova Water Supply Scheme Ama Semduna Tabinaba Speaker Gi Kutangda Mari Lainaba Minister Gi Pung Sing K Mang Hai Kaksing Uyok Singkongda Lariba Hokiba Sahi English Singam Example Marpudagi Salaiduna Lakiba water supply scheme Sahi Kunma Pangi Matunda in listing Aniga Sumnama Panda Urban Infrastructure for Development Small and Medium Enterprises Ki Makada Lupa Kro Tarahum Dasmi Kungatari Changna Sangut K Aduga Sahi listing Aniga Sumatra Teta Project Asi Loina Sanga K Adu Live Activity Lupa Laktara Nitoirom Piba Clarificator Machine Ama Yadabing a sea power function Togana Lere Masi Senin Buhaike Lunana Sorada Hokiba Sahi Tranga Romdagi Hokiba Water Supply Scheme among a sea power function Togana Lady Madam de Lam Ase Hosic Power Private Property Oidon Lady Debamenda Kusinaba Latri Haiba Wapam Sing Pongaladuna Speaker Gikutanga Mari Leneba Singi Pung Sing K MLA Rameshona Makatana RN Culture Mari Lane Nana Mari Leneba Ministers Gipung Sing High Manipur Langana Manipur Gi Yelhongai Yokanabagi Archaeological Site Humpu Humdoi Kangat Lakpa Asida, Kaksing Assembly Constituency Manunda Laiba, Kaksing Kazing, Ibdong Tangjing, Laipam Amadi, Irengban, Hoy of the Ladiba, Toyu Pat Haina Kanaba, Toyu, Laipam Asibasu, Yahan Binaba, Waham Singh, Ukat K, Loinana, Manipuri Manunda, Hanba, Nipun, Master in Music, Tabayaba,
ing lising amagat samapan humrain thoida kaksing lingkhat kiba Kha Manipur Hindustani Sangeet Mahavidyalaya lengak ki lan oina loksin binaba speaker gi kuthangda house puning singsin ke Article 21 gi matungina masi fundamental right ni su haire ising thaknaba potable water piba haibsi aduna aina honorable speaker gi through the concerned minister amadi honorable leader of the house ki puning singsin jaraga anova water supply scheme mama kaksing gi oina Ministry of Urban Development gi semaga masi submit tawiraga kaksing gi akhoi ising sufang phangdreba area more than 50% lairibasigi water supply scheme ama submit tawsi haina I thamjari India lenga ki micro small and medium enterprises and road transport and highways gi union Mr Nitin Gadkari na video conferencing gi kuthangda ngasi Thawal district embroidery cluster khongjom sangakre Sapurti scheme of funds for regeneration of traditional industries ki makhada ngasi union Minister Nitin Gadkari na leibak asigi oina Spurti cluster yankhai ga humdoi sangaduna khusina bagi thoram aduda embroidery cluster khongjom su yaukibani thoram asigi saruk ama oina common facility center CFC khongjom gi traditional embroidery cluster gi sanglen dasu thoram pangthoke video conferencing gi kuthangda cluster sangabagi thoram aduda micro small and medium enterprises ki Ministry of State Pratap Chandra Sarangi Lok Sabha ki MP Dr Lorhop Fozei amasung Khambok AC ki MLA Suraj Kumar Okram su saruk yakhe loinana khongjomda pangthokpa thoram adudasu Foreign Minister Marangtham Hemanta Khadi and Village Industries Commission KVIC Manipur ki Director Promote De Ambedkar amadi atai mioi kayana saruk yakhe traditional embroidery cluster khongjom ki cost of project ase lupa lakh Samaga kunitoi dasmik humdra mathoini amadi artisan masingna samriga yankhaini hairi Dhanamajuri University ki mahiru singna makhoibu like tamba phanbiu sarkar ga college ja singa thubada yanaba porokpiu haiba demand torduna college asigi campus tagi masing yamlaba mahiru singna tongan tongan khulaw singna uduna khongsu chatnaba honorakpada police na thingmada nakalani gi marakta sauna mukna thokrai Iwadu namthanaba amadi control tonab honabada police ki maikai dagi tear gas amadi smoke bomb kapada mairoi taret nipani ngathakta aso open nangkre mairoi singi maikai dagi su police tamna nung thomjilakpadagi police personnel ama makhutta panri shokki mairoi singna dem university campus ki akwai release laba matung thau ground on that thokna honabada thodok thokki bani thodok asigi matangda dem science ki mairoi James na phonuk pada Wajah singi sis work strike section ki badagi mahiru sing like tamba phangdroi wajah amadi government gi mrakta mungdari basai atubada solve tawiduna like tamba phangbiu wajah amadi lengak na mungnabada mahiru sing victimize ohenbigano hayeng phawgi manungda yanaba poroktuna makhoibu mahi tamba phangandrabadi makha taba khongjang kaya sangsinaba sem sabal loire asopu singi manungda Dem College Arts ki nupi mahiru Sophia Sahani Jenims da aru phibamda like anari haire si phawda government gi natraga si authority sing lagi March ke na date 20 bo thaba yore 21 mo thaba yore dem apun magi dem university kan tawjaba irang ne hai tare adu na khoi na ji April 2000 badi government amasung oja sing marakta mungna bana akoi chhatra sing bu manghan bagi thodok se tawbigano condition amata yaudana government amasung oja singa condition amata yaudana jasina matungda moigi manunga leinai ba agenda da khoi kaino khangde akoi gidi class tawbiu condition amata yaudana class tawbiu class hon biu hayeng maktai class hon biu haisina khoi haisani ngasi khongsakta saruk yakhibi Dem Arts ki Girls Common Room ki Secretary L Sally Sharma hai mairo sing like tamba phanghalu hai na khongjang sangsin bada lenga na dabi diribasi live tvni Education Minister na hiram sing matang da daite pubang amloi double layer badi pham thadok piu mairo sing khongjang sangsin bada policy na phajta balon sinam sei yaning de hai ke ngasi hongnaruba laitana mahiroi sing na changsilakpa khongjang asida mana ka shumta tasina dana government na tawningba kushiyasi gi mawongda forces in aduna akhoi bunam thana bo hona baji amta sengna ya janingde loina na masida mana tasina driba authority maru oina education minister je pham thadok piyo man responsible oi banga moida bo oi targade amasung class taw bihan biyo haibagi damakta changsilai ba akhoi da forcing na khulai season ba amasung ngangoi da ba wa hai watang ngang duna akhoi bu thina chebi ba je si ya janingde All Manipur College Teachers Association
na laukiba warep amagi matung ina Kha Manipur College Kaksingi Oja Singnasu Tarisuba UGC pay scheme scale amadi UGC regulation 2018 implement taunabagi demand troduna college sik campus ta ngasidegi horduna sis work strike chataba hokre COVID-19 license maram oiduna sahi amarom lamdam masigi mahiru sing like tamba phangdaduna laringe asida college gi oja sing nasu tresuba pe pigidabni haina dabi tawduna sis work strike chataduna laikre maduna mahi tampham singi classroom sing oja yaudaba classroom haibdu oiduna laire hojik manipura mahiru singi like tamba phanganabagi thorang amata sarkar lokopta leitre haina MSUgi ISRD secretary oina thawpuriba Bruce Tebam nangasai MSU headquarter da pangtokpa pawgi phobon phongdokre Mahak na makata na haikibada DM College of University ki makada college singi mahiru singa like tamba phanghalu haiba hak tanduna democratic oiba khongang sangsin bada police na tear gas kapna ka henba thong kaya sathaduna mahiru sing aso open hangkiba sei MSU na yamna condemn tawi Manipur sarkar na atuba tamda solution produktuna mahiru sing like tamba phanggadabani like tamba phanghalu haibagi democratic oiba khongang sangsin liba mahiru sing da ka hena miot midegi thabak chathaba lekbadabni haike magna hai mahiru sing na like tambagi Pangpam Tokpa Hak Adu Pangalu Haina Kongang Jackson Bada Sarkan Henry Force Naduna Maharishim Asopan Hankiba M Suna Domina Kak Laitoi Makatana Makalkagi Kongsing Jackson Gani Haike Matang aswaisida mahiru mayamna right to education fangan biu haina sangsiliba ihau asi tasengna haiba matamda paliba lengak asna matam chana intervene ta hodrawadi manikpidagi majawi haurakanda tongan college singi mahiru singna haurakanda asauba thoningdaba thodok mayam ama tholakpa yai haibasi MSUgi makaidagi singnaba laijabana laiba lengak asna matam chana intervene tawbiduna athuba matamda mahiru mayamgi right to education laik tamagi hak fangan biu corona na matam kayama hatkre hauji amu reopening gi unlock ki pret lawa matam sida mahiru mayam si hauji kakngau na bisi tasengna yaroi Manipur gi higher education hauji laiba phibam sida kangkong sare haibda hanam thokloi Internal Quality Assurance Cell Ikat More College amadi South East Manipur College anina punna khusam naduna numit ini sumna satagadawa dynamic of academic research in Northeast India a multidisciplinary approach haiba hiram asida seminar mangasi More College gi multipurpose hall la hodokre ngasi hodokpo numit aduda TH Ratan Kumar Singh Director CDCMU Dr. SL Lunjang Pau Wi-Fi Principal More College More amadi Dr. L Kiloni Principal Semko Pranathavi na maru oiba mioi sing oiduna pangthokiba seminar aduda Manipur gi tongan ba college singdagi lakhiba oja singna paper presentation sing miyamda thamki ngasigi seminar aduga mari leinana More College More ne sponsor toba seminar masu phongki thonga mari leinana TH Ratan Kumar Singh Director CDC MU na haikibada hauzik matamgi higher education asi research amadi teaching ani asi punna Chanminagadabani Maramaduna College Oja Singna teaching khakta tawagi mhutta research ki niyom su khang batautai haike Robert Leshang Tham Studio na tongan ba mioi singi tengbang loinana Vision Meet Music haiba hiramda entrepreneurship talk show with light music ama ngarang Kaksing district ki Kaksing Khospat laikai te leiba library information center Kaksing gi mipun sangda pangthokre thoram adu da mayangmam Rameshwar MLA Kaksing Assembly Constituency na athoiba mithong Dr. W Thangjam Bevna Group of Companies ki chairman amasong managing director na akhanaba mithong aduga Samkeshwar Khetri Mayum National Steel and Coal Mapura Thormapu and Saryake Let your entrepreneurship dream come true haiba hiramda Okendro Mangambam Senior Manager Human Resource Bharat Petroleum Corporation Limited Bachelor of Engineering Civil Maharashtra na wangake Manipur lenga ki Deputy Secretary Mahut na Governor Giming the Thorpa order magi matungina sahi manga gi term matam loikraba urban local body singi administrator sing oina district ki deputy commissioner singbo khankre this is sing asay Manipur Municipalities Act 1994 amadi masigi amendment singi provision gi matung ina khankibani hairi panbaya of the urban local body sing asigi term sariba tha asigi trawam doida mohot department thokiba order mi matung ina expert ore haikibani Thaugi maman hengat ki babu yaning daba
फोंदोक्पोइना ऑपोजिशन मेंबर्स सिंगना साइकिल तोंगलगा मध्य प्रदेश असेंबली कॉम्प्लेक्स थोमजिनख्रे स्टेट असेंबली की बजट सेशन ngasiदगी हौबने कांग्रेस एमएलए पीसी शर्मा ना हाइकिबदा क्रूड ऑयल की ममन यामना टांगबा मतमदा फावबा यूपीए गवर्नमेंट दी थावी ममन हेंगतखिदे अदुगा हौजिक मालेमगी ओइना क्रूड ऑयल की ममन हद्रकलबा मतम सिदा मोदी गवर्नमेंट लेबाक असिदा थावी ममन फजना हेंगते थावी ममल खुदकता हंतगदबनी हाइबगी डिमांड तौबगा लोइना चीफ मिनिस्टर शिवराज सिंह चौहान सु साइकिल तोंग्रा असेंबली लाकदबनी हाइके सथाइबा स्टेट असेंबली की बजट सेशन असि मार्च 19 फावबा सथखिगनी हाइरे बांग्लादेश नुमित हुमनी की खोंगसता चीफ ऑफ एयर स्टाफ एयर चीफ मार्शल राकेश कुमार सिंह ढाका थुंख्रे बांग्लादेश के एयर चीफ मार्शल मासी हुजियामन सेनिबारना सेवा पिरकपदगी खोंगसत असि सटखिबनी हाइके इंडियन एयर फोर्स चीफ मार्शल राकेश कुमारना बांग्लादेश एयर फोर्स बेस सिंह यंगसिनगदौरी महांगना लिसिंग समापन हुमरा माथोइगी लिबरेशन वार की लांड थवाई ठाकरबसिंगदमक्ता मेमोरी ओइना साकिबा सिखा अनिर्बान चटुना इकाई खुमनो उठकने फादर ऑफ द नेशन शेख मुजबुर रहमान की बंगबंधु मेमोरियल म्यूजियम धनमोंडी चटुना इकाई खुमनो उठकने महाके खोंगसत असिना लेबाक अनि की मरक्ता हेना मरी चेसिल हलगनी हाइरे पौंडीचेरी कांग्रेस लुसिंबा नारायण स्वामी लीड तौबा डीएमके की अपुनबा सरकार ओपोजिशन थागलकबा वोट ऑफ कॉन्फिडेंस स्टेट अदुगी विधानसभा थाजबगी वोट लौनबदा माइथीबदगी चीफ मिनिस्टर नारायण स्वामी फम थादोखरे अदुमपु पौंडीचेरी की लेफ्टिनेंट गवर्नर अनोब सरकार सेंद्र फाव महाकु यूनियन टेरिटोरी अदुगी केयर टेकर ओइना पुनब खंगनखरे महाक फम थादोपगी सेल अदुदा गवर्नर पिसिन महाक की फम थादोपगी सेल अदु गवर्नर पिसिन किबगा लोइना गवर्नर रिजिग्नेशन अदु एक्सेप्ट तौखरे हाइरी अदुमपु यूनियन टेरिटोरी अदुदा कनाना अनोब सरकार सेंगदगे हाइबदु सबचाना खंगो ngमद्रबसु बीजेपी न लुसिंगबा सरकार अमा लाक्लबे याई हाइना थाजनरी सानबगी पाउदा इंडियन सुपर लीग की ngarang सानकी बच्चा मसुम अमा अमसुंग सामसुम अनि सुबा मैच सिंगदा एफसी गोवाना बेंगलुरु एफसी बु अनि अमद थोइख्रे अमदि केरला ब्लास्टर एफसी गा चेन्नई एफसी गा गोल अमम चेन्नई ड्रॉ इख्रे सथाइब लीग असि साम सुबना अहम सुबा मैच ngasi numidang pung 3 के मखाई ताबदगी हैदराबाद एफसी गा एटीके मोहनबागान ने सानबा हौख्रे हयेंग साम सुबना मरी सुबा मैच ता एससी ईस्ट बेंगल गा नॉर्थ ईस्ट यूनाइटेड गा सानगनी हजिक अरोइबदा मरोइ पाव अमनो पिजरी राज मेडिसिटी की 30 सुबह फाउंडेशन देगा मरी देना हफ्ता अमा सथगदबा फ्री ओपीडी कैंप ngasiदगी हौख्रे डीएम यूनिवर्सिटी की महैरोसिंगना सरकार गा ओजासिंगगी मरक्ता अथुबदा यारम पुरक्तुना मखोइबु लाइक तब फंगलो हाइबगी डिमांड तौदल खुजु चथखरे निमित निनि चथगदबा डायनामिक्स ऑफ एकेडमिक रिसर्च इन नॉर्थ ईस्ट इंडिया ए मल्टी डिसिप्लिनरी अप्रोच हाइब हिरमदा सेमिनार ngasiदगी होदोखरे लोइना थावी मोबाइल हेगतपबु यारिंगदबा फोंदोक्तुना ऑपोजिशन सिंगना साइकिल तोलगा मध्य प्रदेश असेंबली कॉम्प्लेक्स ता थमजिनख्रे मसिगिदी पाउरम संदोक्सबा मतांग सुलोजरे मियामबु अमुक हन्ना खुलुमजरी।